Child sex abuse ki matang da Imphal East ki akam patalaiba Ideal Girls College ta hangliba relief camp ta pangthokre Irilbung Police Station amadi Standard College kongba ani na khutsam naduna pangthokhiba program adu da relief camp ta leiriba angang sing yauna miyoi kayana sarukyakhi program adu gi sarukama oina Irilbung Police na sponsor tawduna Standard College ki mahairoi sing na child abuse ki matang da puthokpa cheksin minasi kauba short play amasu utkhi thauram adu ga mari laina na Imphal East ke SPKH Meghachandrana Child sex abuse ki matang da awareness program toina sinbana angang singi mathakta chathaba crime hantahanbada chawna mateng oigani madugi mathakta miyam da kanaba wakhalon kaya piduna crime hantahanba ngamgani makhatana asigumba kanaba awareness kaya tawbada police ki maikai digi achauba mateng pangani haiba wafam thamki thauramadu da Porampat Police Station gi SDPO Gitarani Irilbung Police Station gi OC in charge Prakhar Pande IPS na chingba masak naiba miyoi sing sarukyakhi Samasida Pataba Misulei, Apava Misulei, Aduna Kogi, Sigumbasida, Mayampuna, Apava Lambida, Chachi, Haugalak Liba, Angang Singbu, Protect Ausi, Haiba, Tim Mamada Lotion, Basi, Suki Matik, Pungning Huningai Boy, Interaction Program, Yam Toina Totuna, Samasi, Apava Lambida, Porangaba, Manipur Police Department, Department Ataiga, Education to Oiro, Social Welfare Oiro, Kusam Nadana, Sanminagani, Medical Department to Asobo Mateng Pangi, Masida Mayapum Namaknasu, Sazok PPU, Mateng Pangpiu, Aduga Pavasana, Samas, Kunayama, Oinabuhanabada, Mayampuna Satminasi.